National Highway singda Kuchabi oina paiduna touningbata tauriba Committee on Tribal Unity CoTU chahi asige hoba numitagi National Highway number 2 Imphal Dimapur lambida chatharakpa Economic Blockade namaram oiduna gari kaya lambida panduna leire Lisingani kunmari ki December ki tang kunmari amasung kunmanga gi lonaba ahingdagi Imphal East District ki manung chanba thamna pokpi yaingang pokpi santikhongba sanasabi sabungko khunauda Kuki militant singna landarakpada sizinaba uyokjingi mafam singda security force changsinduna area domination tauduna leishiliba asi lauthokadabani haina taksiladuna CoTU matam kaktaba economic blockade asi national highway asida chatharakibani economic blockade asina maram oiduna Dimapur lomdagi tongan pochai sing puduna Imphal tamna changlakpa gari kaya Senapati district ki manung chana lambi paring asigi Mafam kayada panduna leire Hauzik fawada gari chamagayam khairom lambi paring asida panduna leire lambida panduna leirakpana ningtham thage ayingba marakta driver amasung helper sing khudongcha daba kaya mayoknare hairi ngasisu CoTU gi lamjing makhada kangpokpi district ki manung channa lambi paring asida leiba gamgi faida kuki nupi nupa kayana lambi thingduna gari sing check tawba amadi chathok chasinda thingba piki Hauzik su changsiliba khongjang asi handokpagi wafam leitri lenga ki maikaidagi su khongjang asi loishinduna gari sing chathok chasin yahanaba chap chaba thabak paikhatpagi mami tadri